ꯌꯨ ꯌꯥꯎꯅ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯦꯟꯁꯁꯤꯡꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ 2,100 ꯆꯍꯤ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝꯗꯒꯤ ꯐꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯐꯒꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣ ꯀꯥꯏꯅ ꯅꯥꯔꯣꯜꯗ ꯍꯤꯔꯣꯏꯟ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ 234 NDPS ꯑꯦꯛꯀꯤ 1985ꯀꯤ ꯃꯈꯥꯗ ꯐꯒꯠꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯑꯣꯏ 1,186ꯅ ꯃꯤꯖꯣꯔꯥꯝ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛ 2019ꯒꯤ ꯃꯈꯥꯗ ꯂꯣ ꯀꯥꯏꯅ ꯌꯨ ꯁꯨꯡꯕ, ꯌꯨ ꯌꯣꯟꯕ ꯑꯃꯗꯤ ꯌꯨ ꯊꯛꯄꯒꯤ ꯃꯔꯥꯜꯗ ꯐꯒꯠꯈꯤꯕꯅꯤ꯫ ꯃꯤꯖꯣꯔꯥꯝ ꯑꯦꯛꯁꯥꯏꯖ ꯑꯦꯛ 1973ꯒꯤ ꯃꯈꯥꯗ ꯌꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯦꯟꯁꯁꯤꯡ ꯆꯠꯊꯔꯝꯕꯒꯤꯗꯃꯛ ꯃꯤꯑꯣꯏ 152 ꯐꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯖꯣꯔꯥꯝ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯤꯔꯣꯏꯟ ꯀꯦꯖꯤ 18.8 ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯒꯟꯖꯥ ꯀꯦꯖꯤ 39, ꯃꯤꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯇꯦꯕ꯭ꯂꯦꯠ ꯀꯦꯖꯤ 5.9, ꯀꯟꯇ꯭ꯔꯤꯃꯦꯠ ꯂꯤꯀꯔ ꯂꯤꯇꯔ 18,419, ꯏꯟꯗꯤꯌꯟ ꯃꯦꯠ ꯐꯣꯔꯦꯟ ꯂꯤꯀꯔ ꯕꯣꯇꯜ 9,759, ꯐꯣꯔꯦꯟ ꯂꯤꯀꯔ ꯕꯣꯇꯜ 69 ꯑꯃꯗꯤ ꯕꯤꯌꯔ 3,9,119 ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯄꯜꯂꯤ꯫